Kurumjari, miyang tabiri ba pumna magputaram noksari, ahan ba damaru iba pao. Wangjing Laukonda khawdok laga paiduna thamba phawbai sakhangdaba singna mai thadok lamle. Hauzik mapung iba pao. Thawbal Police Station gi manung chanba Wangjing Laukonda khawdok laga paiduna thamba phawbai sakhangdaba singna mai thadok lamle. Mai thadok lamlaba laufam adu Wangjing Kaithel mamangda laiba Laisram mani kauba miyoi amagini. Thawdok thophamdagi ISTP na phangba pawgi matung inna mai thadok lamlaba phawbai adu lau sangam amaromgi ni hairi. Lamdam adomgi miyoi amana thawdok adubu pendaba phongbaga loinana maral leibasing lengaki mari leinabasing na phaduna ain gi oba cherak bihaninge haina phongdorakhi. Masih tahu magi angang sing pun dah saja kena tahu betul je masih mai thadok pirmai je masih ya mana minung siau daba aduh tunggu wakan kan daba kan mengam daba mioi kamu pernah dah cathar mani mana mana sing betul sih kau gi tahu hiba sing gi mata kau gi aing gi ba saya kau gi laukat piraga makoi sing jibu maran pin na bohana biu maran dari basing je kau tiga lagi saya pin na bohana biu luina na sing wajib makata na Manipur da kau gi tahu dah na bagi makta kau sarkar na ama sumai lena ba department hina police ki department na laukat pin na ba na hajari kau Ferbi ke su, aku pau tu pi kira, aduh, Ferbi ke laga su, lagi masih ayam mana tangguh, orang na ahing na thadu mana, maram warga, lalu sini tengah riba, awak apa masuk magi, thamu ida, saya lagi, thamu ini dah, saya iba macam masuk magi, saya ini kita jaga kata masih Manipur lengang na masuk, aku lagi perja sini magi, awak masih mati pangbiu hai tu na, aku lagi zaman ini sumber nungai tapi masih mati pangbiu hai tu na, hajari. Sahi amagi kharada oirabasu chana gadaba phau asi mai thadok lambana hauzik kari tawraga hingani khanbada awaba ama oire haina lawmapu manigi loina bina phongdorakle pai khazare bangang gai ga leita tawraga ai gi bazu na dara madi ngamde mazu yaudi me yawi madi yaw ngamdra leiro na leire adu pai khabadi dagi ngara gi miching phangadi ei jere ge tawri ta miching do mo sangge me tawna de nongala pade ei ge tawde meeting do miching do nongala pade ei ge na tawre ei ge na tawri da chak thok na hin da mai thadu kirame adu ai bazu ngamdang sarkar dagi mateng do khara pibi kopi adagi sita na tana mayam gi sumaina loing tawrak tarati mang ngang mari chagi like taman jabli se longti na tawra Amaramda phawbai mai tharamba thawangbo Wangjing Tentha Kendra gi MLA Paunam Brojenna yaningdaba amadi nungaitaba phongdokre thawdok asi lawmapu adu khaktana tana laibak ki mangjaba amani asigumba thawdok asi matungda mohana tawbiganu lawmapu da mahaki maikaidagi phawot tara ngamba mateng piragani haina phongdorakle mangi ba midugi budi aina su aigi lekai wabnina phawot tara bumpude dum singbirani magi mung awana do ada luri badi madu mai thabada thangai sen hurangi ba bawsu khara dum thambiram yaba ada madu mai thabada mangjari se koi punna baki mangjaba matungda mohana thohan bidana ba masi miyam punna makta hoji poinu gi matam moibanina ina miyam punna noluk sabani Panbayai mamang sahidasu Bisnupur district ki manung sanba mafam kharada tongan ba miyoi singna phawbai mai tharambagi thodok laikhrabani Law and Order gi phibam pagalak pagaloinana Loktak Pata laiba phumsangda laiba homestay da lam koiba lakpa mi gi masing hengalakle Manipur da night life leite haina miramda sel changna koiba chalamba du hojikti kokhanba ngambagi phibam da leire hiram sida report ama Phangdriba akoi pat meyai da ahin kamaina leli pat meyai gi punsi maren kamain torongani haibana chingbodo masi Manipur gi miyam da maruena ngasi akoina laaga thamjani ma wafam se lakpiu ta ki phajaba yengbiu loktak ta numi ta ba yengbiu loktak ta numi thokpa yengbiu masi Manipur gi atopa mafam ta da phangdaba khudong chabado madu lengbira kanda isana ubira kanda khangbi gani haiba dunia akoina thamjari ba chimada ahin amada niching ma jangma je akoina koi transport sa sai tare
ꯊꯦꯡꯉꯁꯨ ꯃꯝꯃꯁꯨ ꯍꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯄ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯑꯃꯨꯛ ꯄꯨꯁꯤꯟꯈꯤꯕ ꯅꯨꯡꯗꯥꯡꯒꯤ ꯂꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯔꯥ ꯑꯃꯒꯤꯗꯣ ꯑꯗꯨꯒꯤ ꯆꯥꯔꯖ ꯌꯥꯎꯔꯦ ꯂꯣꯛꯇꯥꯛ ꯇꯧꯔꯒꯗꯤ ꯉꯥ ꯊꯣꯡꯕꯤꯔꯝꯃꯣ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯦꯔꯦꯟꯖ ꯇꯧꯖꯅꯤ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯀꯤꯆꯟ ꯑꯩꯈꯣꯏꯒꯤ ꯌꯦꯟꯒꯨꯝꯕ ꯆꯥꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯄꯥꯝꯕ ꯄꯤꯒꯅꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤꯗ ꯍꯥꯏꯔꯒꯅ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯤ ꯑꯃꯗ ꯂꯨꯄꯥ 1,100 ꯁꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯈꯜ ꯑꯃꯠꯇꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯠꯇꯕ ꯂꯩꯇꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ISTBꯒꯤ ꯇꯤꯝ 13ꯅ ꯁꯥꯕ ꯇꯤꯝꯁꯤꯅ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯅꯥꯏꯠ ꯂꯥꯏꯐ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯚꯤꯅꯤꯡ ꯍꯥꯏꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯨꯡ ꯐꯥꯕ ꯅꯥꯏꯠ ꯂꯥꯏꯐ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯗꯣꯛꯀꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯪꯉꯛꯄꯅꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯒ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯆꯠꯂꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯍꯨꯟꯗꯣꯛꯑꯒ ꯅꯥꯏꯠ ꯂꯥꯏꯐ ꯐꯪꯅꯕ ꯄꯥꯠꯇ ꯄꯨꯟꯁꯤ ꯂꯦꯜꯂꯨꯔꯒ ꯑꯍꯤꯡ ꯂꯦꯜꯂꯨꯔꯒ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯪꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯀꯣꯏꯅ ꯆꯠꯂꯒ ꯊꯤꯔꯨꯕꯗꯣ ꯏꯅꯛ ꯅꯛꯅ ꯂꯩ ꯍꯥꯏꯕꯗꯨꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯊꯝꯕꯗꯤ ꯁꯨꯃꯥꯏꯅ ꯂꯨꯄꯥ 1,500 ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯇꯨꯔꯤꯁꯀꯤ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯈꯔ ꯑꯗꯨꯝ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯖꯩ ꯑꯗꯨꯃꯥꯏꯅ ꯑꯐ ꯐꯠꯇꯗꯣ ꯈꯟꯅꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯆꯞ ꯆꯥꯕꯤ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯀꯥꯔꯗꯀꯨꯝꯕ ꯑꯗ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯦꯛ ꯇꯧꯖꯩ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯑꯍꯤꯡ ꯂꯦꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯨꯗꯤ ꯒ꯭ꯔꯨꯞꯄꯤꯡꯒꯤ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯩ ꯑꯗꯨꯒ ꯁꯤꯡꯒꯜ ꯂꯥꯛꯄꯗꯨꯗꯤ ꯑꯗꯨ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯩꯈꯣꯏꯗ ꯄꯤꯗꯦ ꯃꯤꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯁꯨꯃꯥꯏꯅ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯄꯁꯦ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯂꯧꯕꯤꯌꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ngasi nongalamdai pung 3:30 taba matamda Bamon Kampu mayai lekaida yum ama mai chakre yum adu elangbam Binu Kumari Kaubi nupi amagini haire matau karamna mai chakhibano haiba chap chaba khangma ngamdre thokdok thokphamda Khetrigaw Kendra MLA N Indrajit laktuna yangsin khre athuba matamda anoba yum ama saragani haina MLA na thajaba pikhi ꯀꯦꯁꯤ ꯑꯉꯥꯡ ꯌꯥꯝ ꯐꯖꯅ ꯁꯥꯔꯚꯤꯁ ꯇꯧꯕꯤꯌꯦꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯐꯥꯏꯌꯔ ꯕ꯭ꯔꯤꯒꯦꯗ ꯑꯣꯏꯅ ꯉꯝꯈꯩ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯍꯥꯏꯔꯨꯕꯒ ꯊꯨꯅ ꯂꯥꯛꯄꯗꯒꯤ ꯊꯪꯅꯕ ꯅꯛꯅꯕ ꯌꯨꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯁꯦꯞ ꯇꯧꯅ ꯀꯟꯕ ꯉꯝꯍꯧꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯌꯨꯝꯁꯦ ꯍꯦꯛ ꯈꯤꯗꯣꯛꯄ ꯂꯣꯏꯕꯒ ꯑꯩ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯗ ꯃꯌꯥꯝꯁꯤꯗ ꯑꯩ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯊꯨꯕꯗꯁꯨ ꯁꯥꯖꯒꯦꯅ ꯑꯩꯅ ꯉꯁꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯌꯥꯝ Mayai ka bachinjaki mayokta amadi miyamna mayoknariba tongan-tonganba issue-sing loisilu haina Socialist Students Union of Manipur SSUM na miyamga khusamnaduna ngarang numidang tampaki mafam kharada mairagi rally ama satkhre Thobal District ki manung chanba Poiro Khongjel Mayai Leka Community Hall lagi akoi bagi mafam singda lamdam adum ki miyamna mairagi khongchat chatkhi Indiana Manipur gilam Myanmar da pithokpa yaroi ithaida mamadi mapithel dam di commission tau Indiana Manipur gi mahausa gi lan sungdokpa yaroi yelomi kannana ba mapung phaba kanglon chemo kangla mangthokpa yaroi amadi yelomi kubam singning thina semo haiba kholau kaya khongchat adu da laukhi saruk yakhibi nupi amana SSUM na lawrak liba firebasi lamdam adongi miyamna sogatli haikhi ꯑꯁꯤꯗꯒꯤ ꯐꯥꯏ ꯑꯗꯒꯤ ꯌꯨ ꯊꯛꯆꯜꯂꯒ ꯒꯥꯔꯤ ꯇ꯭ꯔꯛ ꯊꯧꯕꯗꯒꯤ ꯀꯩꯅꯣꯗ ꯂꯧꯕꯨꯛꯇ ꯉꯁꯥꯏ ꯈꯣꯡꯕꯥꯟꯗ ꯌꯨꯡꯖꯟꯗꯅ ꯇꯧꯏ ꯑꯗꯨꯒꯨꯝꯕ ꯅꯤꯁꯥ ꯄꯔꯁꯥꯁꯦ ꯆꯥꯗ꯭ꯔꯒꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯔ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯆꯠꯆꯕꯅꯤ ꯇꯧꯖꯕ Amaramda SSUM na sinduna ngarang numidang kaisampat amadi masigi akoibeta leba miyamna mairagi khongchat chatkhi khongchat adu kaisampat masindagi hauraga kangabam lekai phawba laklaba matungda amukhana kaisampat masin phawba halaktuna khongchat adu loisinki
Singzamai Chinga Makadalaiba Laimayol Art Center gi Nipunipal Subam Apokumon Tauram Pangtokre Taramatu da Kandrage MLSO Eriba Speaker Waikem Chan Yauna Saknai Rabamio Kaya Saru Yaki Taramgamari Lenana Laimayol Art Center gi artist Singna Handak Mathura da Pangtokpa Krishna Ranga Mahotsav Lisingani Taratare Taranipal Sanaba Drama Ima Kaithelna Best Play Panglakpagaloinana Tongan Tongan ba Mingchat Kaya Purakraba Center asigi artist Singda Speaker na Kudol Pot Pituna Ikai Kumnaba Utki Tarongamari Lenana Speaker Waikem Chana Laimayol Art Center gi Lairiba Sanglena si Matam Gachunaba Mongda Samgat Saganaba Honaragani Masida Miam Punna Satminasi Haiki Sendagi Lady Depart Team Duga Masik Karamba Department Dagi Art and Culture gi Karamba Kalodagi Paisasi Low Way Ake si with Tanara Kanta say with Ozaga Satan Zavadi Ozana Ayinampa to Mapasan Kangwani Papinaga Karawai the Kilo we are again, Yancy, Haidana, what is honey. Anna Samna I quit ma'am, put Magi will lama later the Yancy's Hawaii. Singmai Rong the Laiba Kidis Corner High School gi Silver Jubilee Celebration Ngasi School Asida Pangtokre Ngasigi Thoramanta Wangkai Kandrage MLA Okram Henry Amzugi President to Oriba Chief Editor ISTV News Brajendra Ningomba The Rojina High School gi Principal Jona Maram, Manipur University gi School of Humanity gi Din, Professor C.H. Jasobantana Singmana, Athoiba Mithunglen Sing Oina, Saru Yaki. Thoramgamari Lenana MLA O Henry na, Hotna Babu Kalabadi, Pumna Magmi Oibangamgani Masida, Laira Ina Kunbagi Wafam Laite, Aningba Apamba Pumna Mag Pangmangam Drabasu, Hotna Riba Adugi Mahi Karadi, Soidana Chaba Pangani. Malemdala riba school pumnamak amagamaga khetnabalai khetnaba school aduna quality yawa makhalge education sing mahairoi sing the piduna aphaba mahairoi sing puthokpa adubuni aphaba mahairoi sing puthokna bahotna bada oja mama mapa amadi akoibagi miyamgi achauba thaudang lai haiki Kasundaba mobile massage the everything is possible with this small thing mobile or chance America lai with of course Uriba Mayam Sing the Pangtok to have a Taravadi, Kangi have a Taravadi, Yangi have a Taravadi, which I so single Larry Hay and Batai must say a pick what's over late. Because it was Ubiri Duman in the Agi, was in Ranga, Kolkata, UPSC topper had a rickshaw driver, Matani. Later, Larava Lake, the Honorable Kalaba, Loina Tongham, Honorable the I knew any Kalavatara, Honorable Honorable Yoga. Amjugi President su Oriba ISTB Chief Editor Brajendra Ningombana School Asina State Asigi the Mag Doctor Engineer Sing Yauna Apaba Miyoi Kaya Puthokpagi Pau Tabada Nungaiba Phongdokhi School Asigi Mahiroi Sing na Utkiba Cultural Program Sing Aduna Mahiroi Sing Marakta Apunbagi Wakalol Ama Sagatnaba Machak Ama Soidana Oigani Hainasu Phongdokhi. An educational institution must have its own spacious playground, etc. But nowadays, since the question of land is becoming so scarce in Manipur, we don't have to depend on vast space, lane, playground, etc. Educational institutions can be run even without space, even with a little space in the school here, with that kind of Zumba dance, acrobatic exercises, etc. The students can be healthy, they can be sportive, and they can become even sports persons. Thoramgi Sargama Oina School Asiki Mahiroi Sing na Tongan Tongan ba Makhalgi Cultural Program Sing Utki. English ngani taret ki December tang tara taretta paura bida bom pokhai beda makhong animak kakraba Michael midai ni yek palai kaya miyam da anirak subo aina utkre nupilal complex ta ngasidagi hauna numit mari ni chupna ayak palai singadu yengbagi khudong chaba pigadawri ngasi Michael midai One Man Show of Art 2018 A Journey of Peace Season 1 haina mingthonduna ayak palai singadu utki achamba thoram amaga loinana thoram adu hawdokhi Thoram Aduda National Awardee Professor T.H. Tombi, Itsamgi former President N. Rajendro, Art and Culture Retired Director Dr. K. Susila Amadi, Rehabilitation Council of India, Northeast Union Coordination Committee Chairperson Dr. Laistram Tokendra Rikina, Saruk Yaki. Miyam ka mima nadraba layakpa Michael Mitaina, Conflict Zone Oibalamdam Amada Artist Singna Asuki Matik,
awaba mayoknei thamoi sokpa thakdok adu thokraba matung masaki makhong animak yaudana amamba kada matam sangna leiduna malemda matau karamna tangdu laitaba purakani haiba wakhal lolda yamna wana khangki Layak pasina kulay oiduna tangdu laitaba purakna bagi lambi oigani khanki masina maram oiduna Englising anidagi mahak layak pa horakki numituki thakdok aduna ngasisu imung kaya awaba tahali madugi chaitheng hauzik phawba koptre khutta kulay paiduna ningtambagi lalhauriba singna misa miyambo awaba chaitheng pibigano haina appeal tawki mahaki awaba kaya bo lengak asina khangbiduna lengak ki thabak ma pibibada tawimal khangba utki Professor T.S. Tomina Michael Mitai na yekliba laising asida tangdu laitabagi kholaw lauri mahaki ayekpa laising asina ngasigi mirolda social media na ohelakpa chaitheng amadi nupida chathaba miot minai sing mayak sengna uba phangli haiki N. Rajendrona makhong animak yaudra pikliba angang amana miyamda piriba paujel asibu khangbibagi mahutta mahakput tattana angam athau singna awaba chaitheng kaya pibikhi Michael Mitai malem asibu tangdu laitaba purakna hotnabada achauba thaudang launanaba taibang semba mapuna mahakpu hinganduna thamlambani matam sangna amamba ka amada lairiba mahakna anganba taibangda lairiba migi singidamak asuki matik wazaki haiki Isa markena ay kinaw markena pupoy ganda mag kutang ako yori nang naangan na sa ni restaurant ama maniko nang magsina ba na sa min no pasin ko kay niko hinsa ko ay ba ngasigi pala sa tiyero laiba arki magin wakal dali putoga ang yori hay ba archinsi kayo may minister government sina piba ang sing sa rana hay ikala ang sing di makoy school syllabus ta hap Masih nahinga masih pasal patar patam dadi ngasih markena magi wakal beri arshid putuk ceriba aku ini miami yang kacu lekat kuliah posina bithibi miam awon ba saksar portong nang gadra Jawaharlal Nehru Institute of Medical Sciences JNIMS ki Psychiatric Department sinduna Pokso Eki matangda nomagi awareness program ama JNIMS ki conference holder pangthokre program aduda JNIMS ki clinical psychologist and Rebecca Women Action for Development ki coordinator Nomita amadi JNIMS ki Psychiatric Department ki consultant Dr. L Nelson na ekta sigi maramda miyamda sugaina takki JNIMS ki Medical Superintendent Professor L. Ranbirna karigumba pikliba angang singda pamdaba thokdok thoklabadi madu matam sana lakhufram thokpa thabak mari leinaba singna lokhat kadabani makoi bu hospital yorokpa matamda makoi ki punsida stigma and discrimination lehendanaba akan ba chaksal tharang lokhatpa concerned medical staff singna miyoibagi minungsi amaga loinana makoi bu ningthi jana yengsinbigadabani Imung manung nasu asigumba pamdaba thokdok thoklakpa thengnaragadi matam sana thabak lokhatpa yananaba lenga ki mari lenaba department singda matam sana pau pigadabani haiki masigi arona thuk mayam ma khanganingdaba khanganingba mayam ma leibadu akogi doctor psychologist ka tanaraga akogi angang sigi magi punsi oina mangona depression chatanaba nat amadi magi tumgi lambida asoyangam yawdanaba masi होने भी है ना ये प्रजादा अखोगी जेनिम्स की डॉक्टर नर्स अखोई अदर केयर प्रोवाइडर मयाम सिदा आइना मसी हाइजेनिंग मरकथना तेनबा ब्रेक अमतंग लग्जरी Your soul reeks of journeys, feeding on the unknown, the thrill of unfamiliar. Let drives be your home. And Severski ahaw atumna adongi special occasion ki mathil ama oihenbiu. Nauna luhonggadoriba couple singi customized hajingpot ki package amadi wedding cakes phangbiragani. L Sweets and Severus ke Sampa Junction near Kongafam office opposite Sisipur parking. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungarakta singbu, phanba ngamba matangairaba upaidi, Jolib syrup, amasung capsule. Diabetes singidamakta Jolib capsule chabiu. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now.
Penashia Coaching Center, the best and the only trusted coaching center in Imphal. Penashia Coaching Center gi oja singna aina exam gi sem saba matam da yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki. SSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. Miyam gi chathok chasinda khudong chanaba matamga chunaraba GPS tracking facilities yauraba mamal su yamna honglaba cab service ama hangdokchare Manipur cab service. Hariba cab service asi 24/7 oigani download tawyu Manipur cab service. Sangai festival ga mari leinana 50% discount su thumjari call tawirakpa yagani 180034538838. Unique Education, the first CBSE and the ICSE coaching center at Imphal. 2 months revision from 22nd November 2018 for CBSE class 10 and the class 12 science, 32 students per class. Girls hostel in the Sambla van service. Unique Education, Tega Road, Konjeng Hazari Lekai, opposite Sangai Express. Do bold. W Square Bold Deodorant Body Spray. All day fresh fragrance. W Square. Why wait? Break kitungda taramna oksari makhataba pauda hauzik chathariba Manipur Sangai Festival asigi mapung oiba thoram pangthokpham oiriba hapta kangjai bungda stall sing mamang sahi ga yengba matamda chauna khetnaba ure mamang sahi da stall phangnadabagi wathop oikiba adu handaki oinade ngarang nimit nini chanba phawbada hapta kangjai bungda stall kaya phambinaba mi leitabadagi hangduna leiba thengnaki ISTV News na phangba atopa pau amagi matung inna handak Sangai Festival da stall hangbagi thabak tawriba singi manungda miyoi kharana stall lalonbagi thawong chathaba yaure hairi stall tenda toba matamda miyoi kharana stall masing yamna kansinduna lauraga atopada mamal henna yonbagi thabak chathaba yaure hairi masina maram oiduna stall singasi phambinaba mi leitabagi achauba maram ama oiba yabagi phibamda leiri Ahan Basanga International Angling Competition ngasi Art and Culture Minister L. Jentakumar Hagdokre All Manipur Angling Association Sinduna Kangla Outer Mota Pangthokpa Hagdokpagi Thoramda Minister L. Jentakumar amadi atai MLA kaya loinana Tourism Director amadi Angling Association gi President Singba Miyoi kaya saruk yakhi Minister L. Jentakumar na thoram asi mathang sahidadi hena pak chauna pangthoknaba thorang tauri hairi Faba Kochopan Hibasi Yamna Nunga Iba Makalgi, hobby, come Makogi, Yam artistic skill Yawakil Potsu, Kana, Okalakbagi, Anova, Makalgi Mishing Hibday, Maru Nahasing America, Yam heavy competition, Marutoba, and the Pasha, Pangba, Nataka Pangdaban Tongan Jaraga, just to be part and the parcel of the Angling Association, Masi Yam Long Ivan Makil Potam Okalakba Hibday, and then Atopada. Matamang handana atoba mong da fataborom da chakibi mohuta su mong da pusulaga either maybe sports maybe totally koigi culture natraga su bakali allied subjects da su ko na ko angang sing je promote or mo sports ko na sort on ba habitai adanga sigi se ande ki sangai festival it is just the beginning hagulapa ngai Manipur University ki School of Social Science ki din oiramba Professor Dr. Mestam Ibotona tera kaithal da laiba children home ge angang singda ningtham thagi firol kaya kudol tamkhre thormaduda Modern College da hana oza oiramba Professor Elangbam Banabati GP Women's College da oza oiramba S Biswabhanu amade Dr. Elangbam Ranjit Susaruk yakhi Dr. Mesnam Ibotona angang singbu matik saba mi amamam oinenaba semliba makai mioiba khunai na kaidong nungda hantharak loi laibak thiraba angang singbu phajana sembinaba aphaba children home masing yamhan batangai phade haiki Amapana angang sembada khwaidagi chawba thodang loi adubu laibak thibadi aphaba angang gi mama mapa matam punam leigani haibadudi are palaite laibak thibadagi angang khara gi mama pa du tana legi deba yai leg mama pa antra sumagi mapu mama bel moi sagai na tai che moi bu yok wi bangam deba kaya ma le rakani aduna sigumba marai ba thiba angang sing se masi bu yok wi thakpi duna apung ba ba mi oina mo khona ba hai ba se masi tawna ma gi da makta ko gi somaj da mi kang o ma thorpa dar ka le
ꯏꯪ 2015ꯗ ꯏꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯣꯔꯗꯥꯛ ꯑꯃꯁꯨꯡ ꯅꯣꯡꯃꯥꯏꯈꯣꯡꯒꯤ ꯏꯃꯨꯡ ꯆꯥꯝꯔꯤ ꯀꯨꯟꯃꯉꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯑꯍꯥꯟꯕ ꯐꯦꯖꯒꯤ ꯑꯣꯏꯅ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ MLA ꯇꯤ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯅꯣꯡꯃꯥꯏꯈꯣꯡ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯁꯨꯡ ꯈꯣꯔꯗꯥꯛ ꯃꯌꯥꯏ ꯂꯩꯀꯥꯏ ꯕꯥꯃꯣꯟ ꯃꯥꯟꯗꯞꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯆꯥꯎꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯏꯃꯨꯡꯁꯤꯡꯒꯤ ꯑꯣꯏꯅ ꯂꯨꯄꯥ 45,000 ꯈꯔ ꯁꯣꯛꯂꯕ ꯌꯨꯝꯁꯤꯡꯒꯤ ꯑꯣꯏꯅ ꯂꯨꯄꯥ 5,500 ꯅꯤ ꯑꯍꯥꯟꯕ ꯏꯟꯁꯇꯣꯜꯃꯦꯟꯠ ꯑꯣꯏꯅ ꯂꯨꯄꯥ 45,000 ꯐꯪꯒꯗꯧꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯂꯨꯄꯥ 5,500 ꯑꯗꯨꯒ ꯂꯨꯄꯥ 5,500 ꯐꯪꯒꯗꯕ ꯏꯃꯨꯡꯁꯤꯡꯗꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯂꯨꯄꯥ 1,000 ꯈꯨꯠꯁꯤꯟꯅꯈꯤ MLA ꯇꯤ ꯔꯣꯕꯤꯟꯗ꯭ꯔꯣꯅ इसिंग इचाउना सोहनख्रबा इमुंगसिंगी फंगफम थोकपा सेनफम अदु मतम सांगना नमसिंदुना थमलंबना मियोय कयाना अवाबा मायोकनरंबनी अहानबगी ओइना इंस्टॉलमेंट पिथोकलबनिना मखाताना वारावरिबा सिंगसु अथुबा मतमदा पीनना बहनरगनी हाइखी हाइबा फ्लड सी 2015 लाखियो फ्लड ने हाना ममांग लेबे गवर्नमेंट जी काउथोले मदगी हंदक चखना लमदम सी एमएलए मतुंगदा अखोन थिगलो कांदा पैसा से लेरम बदगी कंप्लेंट तम मतुंगदा मोन एसेस तम मतुंगदा सी गवर्नमेंट ना खोगी सोइबा जिंग मोन असेसमेंट तौर कांदा अहांबा इंस्टॉलमेंट ओइना खा पार्टली सोक खोगी 5200 पियम थोपा युम सिंगसिदना मखैन 1000 के हाना आब इंस्टॉलमेंट रिलीज तौरे ममी आर्टिस्ट एसोसिएशन की नौना सानबा हौगदबा सुमांग कुमहै नाकादा केंजगे ngasi हौनबी मतुंग इना हियांगथांगी देबला मल्टीपर्पज ऑडिटोरियम दा फोंगमगा लोइना अनौबा लीला थाज मचेट की थाबलगे याइफथौनी थौरम पांगथोख्रे थौरमदा हानगे आर्ट एंड कल्चर की मिनिस्टर ओइरंबा मोइरांगथेम नरा सुमांग कुमहै की डायरेक्टर नरेंद्र निंगोंबा KS विश्वामित्र अमसुंग ममी आर्टिस्ट एसोसिएशन की प्रोड्यूसर KH इनावना मरोइबे मियोइसिंग ओइना सरुक याखी सुमांग कुमैना अयेंबगी अपांबा यौना फंगनबा ngambga loinana anoba paujel miyamda fanganaba chumthokpa ngami haina aiba Narendra Ningombana haiki Dr. M Narana artist singna kathokpaga loinana pukning sangna hotnaba changi phongdokhi thawai yaudrabadine phana phaba artist oisunu phana lingba script su oisunu kadai da noma awat pasileredam artist na kayo mit su half-hearted oibin ko lila sa ni musi mon khatriya lila party su sana pada musi mon ni game sa ko tunda thim se kara ko na pana tunda e babu mining khali script city sumang lila ni diwan script squad wa sune de thawai yang ni ba artist thawai yang sana ni ba director na masi film si सिंगी केसी स्वयं बियाती है कि फुल अटेंशन टू बी रे होटर पदा लीला दी मतमुच्चक बियाते Health awareness samadi Chief Minister Haksel Tengbangi matangda awareness program amang asi Khombong Kaithal laiba community hall da pangthokhrei Imphal West Students Club Khombong amadi Association of Manipur Diaspora Pune na sindana pangthokpa thoramadada MP Dr. T Mainia MLA Dr. Sapam Ranjan namaru ebamyoy sing oina saruk yakhi Club ki Secretary S Samarendra na pangthok leba thoramasi miyam gi yaifana bagi damaktani haiki नोमागी ओइबा अखोगी हेल्थ अवेयरनेस के अमदी चीफ मिनिस्टर हक्सिंग तेंबांग हाइबा प्रोग्राम असि मरुइना अखोगी हुजी अनौब लैना तिना मयाम लाइबसि मरमदा अखोगी लकाय सिदा लैबिबा अखोगी लाइलाइसुगी मंगान खितंग वाटपा अखोई खुंजासिंग असिदा सिगी अवेयरनेस अमा पिबा अदुगी मथक्ता अखोई चीफ मिनिस्टर की हक्सिंग तेंबांग हाइबसिदा सिथा नांदा होबा अखोगी एलिजिबल ओइबा पर्सन सिंग अदु का साहुदो मैम सिंग दुंग सि खुदोंग चाबा सिलोरगा मेडिकल डायरेक्टर खुसमदरगा हिबो प्रोग्राम असि होय लकाय से सिंजबन हौजिक अरोय पद मरोय पाव अमुक वांजिंग लौकोंदा खाउदोक लगा पैदुना थंबा फौबै सखंगदबा सिंगना मै थादोक लमले हौजिक ओइनदी मतंग सिदलोय संजरी मियंग ताबिरि पपमना मकपो अमुका हना खुरुमजरी